World War III Manipurdagi hawlakadau maliko handak matangsidi lepna tharoi haiba wahaisimdi taabdadi nungai adubu thabak oina onthoktabnina thamoidadi penba wali hoi mathi phainingba khudinggi nongmai kapsanbi bom thadabi masigi chatnabisi anta loisanhangibna phaida chap chaba ama khangdoknaraga chap chaba ama loisanaba phai adagadi mathi phainingba khudinggi nongmai kapsanladi tampakta lariba kangudadi fajarene hantakta nauna drone sinaraga bombing tawariba tampakta lariba hoji kunja micham ki mathakta drone sinaraga bombing tawaribajidi masigi plan jidi akoigi nga phabada isinggi lainanggi tahanaga pau khairaga nga de yam laina phabagi akoigi madugi process su khangninabo adumaina tawge kana khanbajani adi bomje thadaraga mathagi thadaraga akoigi kochen chelalaga thongang phangna chelalaga loisangi ganabo adi lainang dana naikhairaga waina plan tawjani adubu State Force Lady, Central Security, Central Force Lady. Moi lay na masi to hola positi yamna nungai ta bhawi anuga yaraga di section thorang lokapna phai hai de drone se na ga bombing tor podi yamna kalai ba podate nang tum ngai ai ching na ngana da kun leiba singida nang tum ngai kholingai da tawoi haingai leipi anna leiba security sing dang mit mai signal ni section thang loga leina pai duga kun ngaktuna leiba akhoi sinau mayam athobu mayam su mitna singna leibiu drone sinara paimse thalabi mongfamda thalaba yarakadoini ano katang mitna singna leibiu sinau mayam lemna tharo haiba wahaiji kanadano sinariba wahaiji kanano lemna tharo duji masigi question jima hojik hangninge kanabuno lemna tharoi duji lalauba terrorist kangu dura antraga praja mayamla praja micham makoira lemna tharoi duji